Lakhipuronline puthokjaba March ki tang 19 irai numit ki Khomjinba Pao tabirase ahanbada maroiba pau assam gi mahisang singda handak chahi asigi oina pangthokiba gunorsop ki result ngarang lokthokre delimitation ki tabak haudringeda NRC pangthoknanaba manipur gi MP leisem sana jawbana parliament taksinkhre Manipuri Sahitya Parishad Assam ki Vice President General Secretary amadi Secretary Famgi Mirepche Scrutiny Loikre Lakliba Meratha Sida Bobon Laifamda Lai Haraupagi Thorum Pangthoklagani amasung Kaksing Jila da Hindustani Classical Music Concert Jinglemna Pangthokre Haujik Mapungoiba Pauta Birase Assam ki Mahisang Singda Handak Chahi Asigi Oina Pangthokiba Gunosop ki result ngarang lokthokre Rajya sigi oina mahisang singi matik makun hengananaba Gunosop ningthina pangthokiba jila singi manungda Sibsagar jila na ahanba Golaghat jila na anisuba amasung Dibrugarh jila na ahumsuba takre mahisang lising tarahumdoi ga chahumna A+ grade amasung mahisang lising tarahumdoi ga chamapan marputarani thoina A grade phangkre Ngarang Guwahati ki Srimanta Shankar Dev Kala Kshetra silang ki bathoramda Mukhyamantri Dr. Himanta Biswa Sarmana chahi asigi result haitokpaga loinana haukiba chahi ki gunorsopta A+ phangkiba mahisang lising taramatoi chamgaga marputara marida certificate ka loinana lupa lising kunmanga ki sel gi mana supiki loinana arohan thorom gi makhada mahiroi lising mariga chahum ga kunda tablet khusinaki Barak Tampak jila ahumgi oina handaki gunorsop asida cachar jila na rajya pumbagi oina taramatoi suba position takre jila asigi punna mahisang lising amaga chatru ka taratarok ki manungda mahisang chamapan ga sugna mangana A+ grade phangke hana Karingbans Kauramba Sribhumi jila da mahisang lising amaga chatru ka kunmanga ki manungda mahisang chatru ka nipuma thoina A+ phangke aduga Hailakandi jila ki mahisang lising amaga subna taranipan ki manungda chahum ga kunthra mangana A+ grade phangke Thoramda wangang laduna CM Dr. Himanta Biswa Sarmana mathangi gunorsop haibadi kumjale singaninga kuntaruk ki oina chahi asida mikal pangthokadaba oibana chahi asigi mayai wai sarukta gunorsop pangthoklagani haiki aduga external evaluator khanbada chada kun sarkar gi employee nataba mioidagi external evaluator ohengani haiki aduga mathang chahidagi mahiroi yankai gi makhada laiba LP school singdasu head teacher gi post lairagani haiki Manipur da lairiba electoral constituency sing semdok semjen tawdringai gi mangoinana habadi delimitation gi thabak thoram haudringai da kumja lising amaga chamapan yankai matoi da yumpham oiraga illegal immigrants sing thidoktuna masa masa gi maram da halan khinaba NRC gi thabak lokhananaba Manipur gi Rajya Sabha gi MP ningthau leisema sana jawbana ngarang parliament taksinkhre masina Manipur gi yelhomi sing kanduna thamangambani natrabadi rajya sida demographic imbalance thengnagani amadi rajya sigi miyoi singi tungi maraiba kari oigadage khangmangamlaroi haina lainga ki pungning singsinki mahangna pokhat ki bawapam singi manungda kumja lising amaga chamapan puma pandagina lising aniga kunmari asigi manungda Manipur gi Kangpokpi Tengnopal Chandel Churachandpur amasung Ferjol na chingba jila sing asida khul chanipan ga marfutrahamdoi hengalle masi chahi yankhairo masigi manungda hengal phamthok pachangdagi yamna helabani hairi The illegal immigrants are trying to penetrate Indian administration. They are also playing electoral politics through illegal infiltration by taking the advantage of porous Indo-Myanmar international border. So, my humble submission to the government of India is that before proceeding further for any kind of alteration like delimitation process in the existing electoral constituencies, it is mandatory to detect the illegal immigrant first by implementing NRC with base year 1951 and deport them to their respective countries. This will be the only logical solution. Otherwise, the state of Manipur will have a huge demographic imbalance and the indigenous people will suffer a lot in their own homeland and their questions of future existence will be uncertain and gloomy. Thank you, sir. Thank you.
Manipuri Sahitya Parishad Assam gi term lising ani ga kunmanga dagi kunipan phawbagi Vice President General Secretary amadi Secretary gi pham gi damak mirep che thabiraki ba candidate sing gi nomination paper sing ngarang March gi tang 13 sagol senumit nungtil pung ahum taba matamda Manipuri Guest House konjang lekai da scrutiny tawba loisin kre Vice President ki phamda tongan ba John Singh dagi Haubam Rajmani Jendrimam Kunjalal Wangjam Brajabasi Sopon Singha Nongthombam Binod Bihari Khemamayim Dilip amasung Thokjom Anilna mirepche pisilakhi loinana mirepche singasi election committee gi member singna kupna yengsilaba matung ayaba pikhi General Secretary gi phamgi damak mirepche pisilakhraba Dr. Maisnam Ninghai Babu lamba yaudaba mirep oina ayaba pikre aduga Secretary gi phammari gi damak mirepche pisinbirakiba miyoi sing Dr. Posangmam Rajbihari Phamdom Manibabu Moirangthem Hiren Kumar amadi K. Robindra Singhabusu lamba yaudaba mirep sing oina ayaba pikre hairiba mirepche singasi khanba amasung ayaba pipagi thabak thoromasida election committee gi returning officer Kangabam Santi Kumar gi lamjing makhada assistant returning officer ani Dr. Yengkhom Rajbihari Sawgaijam Subongkor amasung Laisram Nanda Kumar President Manipuri Sahitya Parishad Lakhipur Masa amadi Ingudam Nilbir Secretary Lakhipur Jila Committee Manipuri Sahitya Parishad Assamna mating pangpituna scrutiny ki thabak asoyanga miyauduna mapung phana loisinki haina returning officer Kangabam Santi Kumar retired ACS ki maigitagi khanghalakli Kasar Palarbon Thongi Sem Sajinbagi thabak kamari lainana ngasi habidi March ki tang 19 thong asigi awang thangba pillar mamangi RCC side guard wall dhalai tawkadaba sinamaram oiraga ngasi irai numit asigi ayuk angan badagi hauduna numit chupa sima hairiba thong asida two wheeler gari amata lambi danaba contractor amadi administration gi pau amada khangalakli loinana sem sariba thongmi sing asida apanba pibidanaba nolukna ningsinglakli Kasar Jila gi Food Public Distribution amasung Consumer Affairs ki Joint Director na ngarang thoki bachero lama gi matungina jila asigi manungda leiriba ration card taming chalaba member khudingmaki KYC lakliba March ki tang 13 gi manungda masa gi fire price of the chatuna KYC update tawna bahairi Lakhipur Education Block ki manung chanbata laiba Lakhipur Noyagram Cluster gi CRCC oibiramba W Molindra gi lamjingwa khada cluster asigi LP ME amadi high school gi oja singna senduna anoba chahi gi mai tamba hobaga mari lainana Manipuri medium school da mahiroi ming chanba henganaba amadi medium school fagadana bagi pandamda 1282 Tolenkun LP school da School asigi SMC President Nizamuddin mifam poituna pangthokiba mifamda Manipuri medium gi mahiroi singi mama mapa wairiba singna tungi asa amagi pandamda mahiroi sing asibu lu hena school thabirakpa amadi oja singna su mahiroi singbo panthungpham yauhannaba thamoi sengna honabana medium school phagadhanbada achouba mateng oigani matam amagi ahalaman singna khungangda khilamliba khunai asigi senmitlon gi sulangai oiriba mahisang sing asibu tungi mirol gi damak ngak senduna thamlasi haiba achetwa wafam phongdongnaki oja minarani na kandak tawkhiba mifam asida ngangom basanta kumar tonambam robindro mutum thoiba W Molendro H Gunendra amadi Ramim Naharna chingba maroiba miyo kyana sarujaki Umang laingak silup sonai kasana sinlangduna leho leipok ching bubon baruni irat thorom ngarang pangthokre irat thorom asida mahusagum lai koromba lakpa migi masing yamki nungthil gi pung mari phawba lai koramnaki irat thorom asiga mari leinana haurongbam Rajmani founder Barak Museum and Library Pontarapunahai lakliba meratha asida bubon laipam asida lai harauba pangthoklagani haiki panbayai mamangaida irom Raskishor koba miyoi amana mafam asida ihana matam kuina lai harauki hairi mahakpu ningsingjaba oina haujik puriba lupasina lai harauba si pangthoknanaba khanabani hairi irat thorom asiga mari leinana dibong siribamdagi Bisnulatpam Project Sarmana ithokjaba Mahadev Kimingsel koba larik amasu phongki Barak Museum and Library Bontarapuna sinduna pangthokiba larik phongbagi thoromaduda Monindra Konsamna larik ki maikom hangki thoromaduda Komdram Buddha Chandra President Umanglai ngak selup sonai Monindra Konsam Senior Journalist Laitonjam Babahan Advisor Umanglai ngak selup sonai
Haurongam Rajmani, founder, Barak Museum and Library Bontara Puna Mathang Sidna, Mipam Mapo, Mitunglen Amadi, Ikai Kumnazava Mitung Sing Oina, Pamak the Ling Sinki. Ngasi Marsi Tang Puntaret Lishingani Kunmanga Sogol Shen Numitki Jai Parava Pumpham Hida Koi Bubon Baroni Ganga Snan Daniel Nong Subchingo Yurupa Iva Thoramasi Bangkok Cheribasi Narang the Gay volunteer sing Matik Shana Nak Shendra Tamjay Dugalina Luina volunteer Nak Shendra Natana Koigi Nagna Riva Kumangsi Ashigi Tongan ba look kaya na su yam na thawai haksang jang na sogat pi dana koi ngak seli sida thodong nga koi mamang sahi kharagi mamang da tawgiba gumna yam na koi gi thakpa cha ba khangde ama taw khangde adu ba tawba hengnate yam na ingna chingna khana chaina dana amaga nungsi chana na koi se amat to ebegi pandam da isin na khuding mak se imai ben ichani cha khuding mak se ayam khuding mak se gyan ta na hujik ayam ba koi na su hajikti lambi je pharabni ayam ba dakre gyan ta na hujik hobdi totok pa shoyangam jawdana mapugi thojan dagi gyan ta na ingna chingna hujik phobo chathari aibe sini hajik loina na makata na samjading se koina koi ngasi umang lai ngak se lup sonai cachar na koi khanagi bida committee na khanagi bida adi handak lakliba koi gi kaino sida mera thada asiga lai harau bagi wapam sima yam kanna koi president asu general secretary koi gi inoi bo wahang amit asu yam phajana koi khanaraga de advisor mayam nasu koi gi advisor lai re kai yam ba bahan aiga bibini aiga se aiga saji sharma koi tamo na su phaba oini aina koi tamo mani ko jana si yam pani kainaga takpi lai harau ba sisu asini hamjage ado mayam puna merada lai harau ba sesu mayam puna amtang lengbirak na punna mayam amtang mafam asida koi mamangai da koi gi Rashkishor hai irongi Rashkishor hai besina koina jamping da lai harau ra mai chahi kaya chuna matang do hajikti badu koi mahakuning singboina jai bunga Rashkishor ninging boina koi nungsibo poina koi magi matungin da koi harau se abise koi committee na hujik phawada limna jari Brahma khangba mibu Brahman haibani aduna dharma karma gi oiba akogi laisol kinchol gi oiba hindu gi niti da akogi yumpham oiba adugumba lairik sing iba sidi akogi Brahman jingtana igadabni haise ai thaja jabani masi phongbo numisida I have ilaibok phabadagi saruk yabo phangjabasi asuki matik nungai jagre Lyric si yam kupna pawa mathau tai adubu aiga gumba aiga akoi gi project gumba da aina haijening badi akoi gi slow kumba si khara arai ba mongda byakha tawbi dana akoi gi hori ba naharul singna pawa yanana ba si tawanjaningi Jiribam district asigi Borobekra subdivision gi yamna maru oiba lambi ama oiriba Jiri Tipaimuk lambi asigi semgat sakaliba thabak thoram sing amadi subdivision asida leiriba school sing loinana haksel gi matangda Jiribam gi deputy commissioner Krishna Kumar IAS na luchingduna ngarang yengsin khongchat ama chatkre khongchat asida SP Jiribam ADC Jiribam SDC Borobekra amadi security force singi official sing yauki Maruina Hojik Jiri Tipaimuk ki lambi semliba sisu quality control tawduna thabak suribra habana chingba yengsinki matungda Barak circle da leiriba school singda su koina chatuna yengsinki haina Jiri news network tagi phangwa paw sin haire Shiv Kumar Memorial Music College Kaksing Jila na senduna Jila Sig Auditorium da chahi gi oiba Hindustani music concert haukiba jumsa kaisa namit nongmagi oina pangthokre Thauramda Sahitya Seva Samiti Kaksingi President Oiramba Yengkhom Dhananjoyna Athoiba Mitunglen Music College asigi President Srimayum Boyna Thaurammapu amasung Liberty Theatre Kaksingi President Yambem Settana Akhanaba Mitung Oiki Welcome amadi nunggi oiba wafam piraduna College asigi Principal Srimayum Nabakumar Sarmana College asi nauriba oizarabasu lamdamasigi nipun Master Phawa Hindustani Classical Tambayaraba College amani haiki Matik chaba mahiroi kaya masu certificate diploma amadi degree pikre haina mahakna makata ki
awang nongpok ki mahiroi singna tambagi kudong sabasu thamli haiki thoramda mahiroi singi classical jagoi sei instrument kaya nasu babo ki pungning singki thoramasiga mari lenana music college asigi chahi ki sobinar amasu putoki thoramda art college asigi senior faculty Dr. Khomdon BDSA gi state president Dr. R.K. Gunachandra librarian Sakmai Chandramani dancer Bimola season chingba saknairaba miyu kya sarujaki khom khut chikpa hakjang sithaba liver sautokpa pirak naba stroke puki anaba ising marida nung leiba prostrate sautokpa numidang da tu ising chatpa yekpa saba ising pukchet haibadi diabetes na chimbagi niyom chunna laing na bagi tabak lam asida khang hairaba Dr. M. Rajat Singh MBBS DMB DSc Diploma in Diabetes Management Senior Physician asina namit khudingi ayuki pung mapandagina nungtilgi pung ama phawba RNC Healthcare Kaptanpur Kasar Dalai Chathari Booking ki damak mobile number 8798872283 natraga 8638444142 number asida paw phawnabiu aduga Dr. Asi nongtilgi pung anidagina namidang wairam pung taruk phawba ningthauka namita Mohendra Pharmacy Palarkonda Mumsakation namita All Health Pharmacy Poilapulda Sagol Sanulita Healthcare Pharmacy Lakhipur Mobile number 9612167161 aduga Thangsen mitana BK Drugs Sonai Mobile number 9864512686 Hairiba Pharmacy sing asida layan chathari Energy Healing Center Rongpurda computer gi matina Anoba madi ariba anaba singbo computer gi matenga layong khangdokpuna layan ba hausare computer gi matenga makal makhagi anaba singi report lokthokpuna haksangi awat machal kaya menkhanana ba amadi supplement piduna naturopathy amadi magnetotherapy na layang bajaragani maruwaina nupi gi laina sing I watpa angang khawgi laina angang oidaba nupa singi phambi sonbgi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layang da yarakani loinana matam sangna hu chemba hidak charakpadagi side effect amadi ida hu chemba toxin leirakpa I watpa gi anaba koktanaba amadi steam bath ki kudong saba leizare silchar rongpur part 2 gi stone crusher manakta leiriba energy healing center da ngasimak gengsin birabu mangjongna na appointment ki damak mobile number 9395732456 number asida call tobiragna bakhangajari Chaliba chahi lisinganiga kunmonga sida adomna mutual fund natraga SIP da karambada sel tungsinbana hena kanaba oigani haibagi matangda mamutana khangnanabagi damakta lamma sida khang hairaba karam punsida mahaki mobile number 7896496096 number asida WhatsApp ki kuthangda natraga call tobiduna miteilonda free advice lobinaba khangalagle panba yai Sel tungsinbagi lamma sida mutual fund expert asi Guwahati da leiba mutual fund distribution gi Janasanchoy Finserv koba firm amagi co-founder ni loinana hairiba pharmacy ga chahi tara hena loina duna lakraba misakni Disclaimer: Mutual fund investments are subject to market risks. Please read all scheme-related documents carefully. Lakhipuronline channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu aroibata maruiba paw amukhanna Assam gi maisang singda handak chahi asigi oina pangthokiba gunorsop ki result ngarang lokthokre Delimitation ki tabak haudringeda NRC pangthoknanaba Manipur gi MP Leisema Sanajabona Parliament taksin kre Manipuri Sahitya Parishad Assam gi Vice President General Secretary amadi Secretary Phamgi Mirepche Scrutiny loikre
Lakliba meratha sida bobon laifamda lai haraupagi thorum pangthoklagani amasung Kakching Jila da Hindustani Classical Music Concert chinglemna pangthokre. Lakhipuronline YouTube channel gi pau sanduk chaba ngasigi oinadi matang asida loijare.